ꯊꯥꯏꯅ ꯈꯨꯜ ꯑꯃꯗ ꯊꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯣꯝꯕꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯔꯝꯃꯤ꯫ ꯊꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯄꯨꯟꯁꯤꯕ ꯑꯁꯤ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯃꯥꯅ ꯑꯉꯥꯡꯁꯤꯡ ꯍꯧꯗꯨꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯂꯣꯟꯅ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯍꯦꯛꯇꯣꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯅ, "ꯍꯩ ꯄꯤꯛꯇ꯭ꯔꯨ, ꯅꯪꯅ ꯍꯦꯛꯂꯤꯕꯗꯣ ꯀꯌꯥꯝ ꯌꯥꯝꯃꯦ ꯍꯥ?" "ꯇꯥ ꯄꯨꯟꯁꯤꯕ, ꯌꯥꯝ ꯌꯥꯝꯃꯦꯕꯣ." "ꯃꯌꯥꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ, ꯃꯄꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯦꯜꯍꯧꯔꯁꯤ." ꯂꯥꯕꯅ, "ꯍꯣꯏ ꯇꯥ ꯄꯨꯟꯁꯤꯕ, ꯑꯗꯣ ꯑꯩꯅ ꯍꯦꯛꯏꯕ ꯃꯥꯏꯔꯦꯟꯁꯤꯗꯤ ꯌꯥꯝ ꯂꯨꯝꯃꯤ, ꯑꯗꯨꯅ ꯄꯨꯕꯒ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ." "ꯑꯁ, ꯅꯀꯣꯛꯇ ꯊꯥꯡꯒꯠꯂꯒ ꯀꯣꯛ ꯄꯨꯔꯛꯑꯣ, ꯆꯥꯕꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ, ꯅꯄꯥꯡꯒꯜꯅ ꯁꯣꯜꯂꯤꯕ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯏꯪꯈꯣꯜꯒꯤ ꯃꯄꯨ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯥꯇꯣꯟꯅ, "ꯃꯄꯥ, ꯀꯩꯅꯣ, ꯉꯔꯥꯡ ꯄꯥꯜꯍꯧꯕ ꯃꯥꯏꯔꯦꯟ ꯇꯣꯔꯣꯕꯣꯠ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦꯃꯤ. ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯒ ꯊꯅꯝꯃꯤ. ꯍꯩꯃꯥ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯏꯍꯦ, ꯁꯟꯒ ꯆꯪꯉꯝꯃꯕ ꯖꯥꯠꯂꯅꯤ ꯁꯤꯕꯨ ꯅꯨꯄꯤ? ꯀꯩꯅꯣ ꯃꯄꯥ, ꯀꯅꯥꯒꯤ ꯁꯟꯅꯕꯨ ꯃꯥꯏꯔꯦꯟ ꯈꯣꯡꯗ꯭ꯔꯨꯝ ꯆꯥꯅꯒꯦ? ꯀꯩꯅꯣ ꯅꯨꯄꯥ? ꯑꯁ, ꯅꯠꯇꯦ, ꯃꯁꯦ ꯑꯇꯩꯅ ꯑꯃꯠꯇ ꯑꯣꯏꯔꯝꯃꯣꯏ. ꯃꯥꯒꯤ ꯄꯨꯟꯁꯤꯕ ꯍꯥꯏꯕ, ꯃꯍꯥ ꯂꯝ ꯍꯦꯟꯕ ꯏꯔꯥꯛ ꯇꯥꯕ ꯃꯆꯥꯗꯨꯅ ꯑꯣꯏꯔꯝꯅꯤꯕ." ꯄꯨꯛꯆꯥꯎꯅ, "ꯑꯗꯣ ꯎꯍꯧꯕꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯕꯅꯤꯅꯦ." "ꯑꯁ, ꯃꯁꯤ ꯅꯨꯄꯥꯁꯦ ꯄꯪꯈ꯭ꯔꯄꯣꯠꯅꯤ. ꯑꯄꯪꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯕꯁꯦ ꯑꯩꯅ ꯉꯝꯕꯒꯤꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕꯕꯨ, ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦꯗ. ꯋꯥ ꯉꯥꯡꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ." "ꯑꯁ, ꯄꯪꯉꯤꯗꯣ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯀꯣꯛ ꯍꯥꯏꯔꯛꯑꯣ." "ꯁꯦꯁꯦ, ꯃꯗꯨ ꯑꯉꯥꯡꯗꯨꯅ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯀꯅꯥꯅꯁꯨ ꯑꯣꯏꯔꯝꯃꯣꯏ. ꯑꯗꯨꯅꯅꯦ ꯅꯨꯄꯥ, ꯅꯪ ꯏꯪꯈꯣꯜ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ. ꯑꯩꯅꯦ ꯃꯈꯣꯏꯒꯤ ꯃꯄꯥ ꯊꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯥꯡꯈ꯭ꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯑꯗꯨꯒꯤ ꯁꯦꯜ ꯂꯧꯔꯨꯒꯦ." "ꯑꯗꯣ ꯇꯥ ꯈꯨꯝꯕꯗꯣ ꯂꯤꯛꯇꯤ ꯌꯥꯝ ꯂꯤꯛꯄꯅꯦ. ꯅꯨꯄꯤ, ꯅꯪꯅ ꯁꯦꯜ ꯂꯧꯅꯤ ꯍꯥꯏꯗꯣ ꯑꯩꯗꯤ ꯄꯤꯔꯛꯀꯗꯕꯕꯨ ꯃꯥꯟꯗꯦꯗ." "ꯅꯨꯄꯥ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨꯁꯦ. ꯑꯩꯁꯦ ꯊꯕꯥꯇꯣꯟꯅꯤ, ꯊꯕꯥꯇꯣꯟ. ꯑꯁꯨꯛ ꯋꯥꯅ ꯏꯪꯈꯣꯜ ꯑꯁꯦ ꯅꯈꯣꯏ ꯅꯅꯥꯎ ꯅꯨꯄꯥ ꯍꯣꯏꯗꯒꯤ ꯃꯨꯜꯂꯒ ꯑꯩꯈꯣꯏꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯂꯦꯝꯅ ꯍꯦꯛꯇ ꯃꯥꯡꯕ ꯌꯥꯕ꯭ꯔꯣ? ꯑꯗꯣ ꯅꯨꯄꯤ, ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯇꯤ ꯅꯠꯇꯦ. ꯑꯩꯈꯣꯏꯅ ꯈꯠꯅꯕ ꯍꯧꯔꯒ ꯃꯈꯣꯏꯗꯒꯤ ꯃꯨꯟꯕꯅꯤꯀꯣ. ꯁꯤ ꯃꯨꯟꯅꯅꯕ ꯍꯣꯠꯅꯕꯗ ꯁꯤꯒꯨꯝꯕ ꯏꯪꯈꯣꯜ ꯑꯅꯤꯃꯨꯛꯇꯤ ꯂꯩꯕ ꯌꯥꯕꯒꯤ ꯁꯦꯜꯗꯤꯅꯦ ꯑꯃꯥꯏꯕꯗꯨꯗ ꯑꯗꯨꯝ ꯂꯧꯈ꯭ꯔꯕꯅꯤ. ꯅꯨꯄꯥ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯑꯄꯪꯕ ꯃꯄꯥꯟ ꯊꯣꯛꯄꯗ ꯇꯧꯔꯛꯀꯅꯨ. ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯩꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯗꯣꯔꯤꯒꯦ? ꯃꯗꯨꯒꯤ ꯋꯥꯗꯨꯗꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯏꯃꯨꯡꯗ ꯁꯥꯒꯗꯕ ꯋꯥꯔꯤ, ꯈꯪꯉꯕ?" ꯊꯣꯝꯕꯒꯤ ꯌꯨꯝꯗꯅꯦ꯫ ꯊꯕꯥꯇꯣꯟꯅ, "ꯇꯥꯗꯥ, ꯍꯣ ꯇꯥꯗꯥ, ꯇꯥ ꯊꯣꯝꯕꯕꯨ ꯂꯩꯇꯕ꯭ꯔꯣ? ꯕꯦꯝꯃ, ꯑꯩꯅꯤꯅꯦ, ꯊꯣꯝꯕꯅꯤꯅꯦ, ꯅꯥꯀꯟꯗ ꯏꯆꯥꯎ ꯆꯥꯎꯕꯩ ꯐꯝꯂꯤꯕꯁꯦ. ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯄꯣꯂꯥꯡ ꯂꯩꯒꯦꯅ ꯂꯥꯛꯂꯤꯕ꯭ꯔꯣ?" "ꯑꯣ, ꯄꯣꯂꯥꯡꯒ ꯂꯩꯕ ꯂꯥꯛꯄ ꯅꯠꯇꯦꯗ, ꯁꯦꯜ ꯂꯧꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯦ." "ꯑꯦ, ꯅꯪꯕꯨ ꯁꯦꯜ ꯅꯤꯕ ꯑꯃꯨꯛ ꯆꯠꯂꯕ꯭ꯔꯅꯦꯍꯦ ꯍꯥ? ꯇꯧꯅꯨ ꯇꯧ, ꯅꯈꯣꯏ ꯁꯨꯗꯅ ꯆꯥꯕ ꯄꯥꯝꯕꯒꯤ ꯍꯧꯅꯕꯤ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯆꯥꯒꯦ ꯈꯟꯕꯗꯣ ꯑꯩꯗꯤ ꯄꯤꯕꯒ ꯑꯃꯠꯇ ꯉꯝꯃꯣꯏꯀꯣ." ꯊꯕꯥꯇꯣꯟꯅ, "ꯏꯁ, ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯨꯄꯥꯅꯣ ꯌꯦꯡꯉꯨꯅꯦ. ꯇꯥꯗꯥ, ꯅꯪꯒꯤ ꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯁꯦ ꯅꯤꯔꯒ ꯆꯥꯕ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ? ꯍꯥ? ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯈꯣꯏꯗꯤ ꯅꯠꯇꯦ. ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯍꯨꯔꯥꯟꯕꯗꯨꯅ ꯑꯩꯈꯣই ꯏꯪꯈꯣꯜꯗꯒꯤ ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯏꯔꯦꯟ ꯑꯄꯥꯟꯕ ꯃꯈꯩ ꯂꯣꯏꯅ ꯍꯨꯔꯥꯜꯂꯒ ꯄꯨꯈ꯭ꯔꯦ." "ꯑꯦ, ꯍꯥ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ..." "ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯕꯦꯝꯃ ꯊꯕꯥꯇꯣꯟ? ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯑꯩꯒꯤ ꯏꯆꯥꯗꯤ ꯅꯣꯡꯃꯇ ꯃꯤꯒꯤ ꯃꯄꯣꯠ ꯑꯃꯠꯇ ꯍꯨꯔꯥꯟꯗꯦꯗ." "ꯈꯪꯉꯤ ꯀꯩꯅꯣ, ꯄꯨꯟꯁꯤꯕꯕꯨꯅꯦ ꯍꯥꯏꯔꯤꯕꯁꯦ. ꯃꯥꯅ ꯂꯣꯏꯅ ꯍꯨꯔꯥꯟꯈ꯭ꯔꯕꯅꯤ. ꯑꯩ ꯇꯥꯗꯨꯗꯒꯤꯅꯦ ꯁꯦꯜ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯑꯗꯣ ꯅꯪꯕꯨ ꯎꯍꯧꯕ꯭ꯔꯅꯦ ꯑꯩꯒꯤ ꯏꯆꯥꯅ ꯍꯦꯛꯈꯤꯕ ꯑꯗꯨꯕꯣ?" "ꯑꯦ, ꯎꯕꯨꯗꯤ ꯎꯍꯧꯗꯦ. ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯃꯥ ꯅꯠꯇꯅ ꯀꯅꯥꯝꯇꯅ ꯇꯧꯕꯤꯅꯕ ꯂꯩꯇꯦ. ꯃꯁꯦ ꯑꯩꯅ ꯈꯪꯉꯤ." "ꯍꯦꯔ ꯏꯕꯦꯝꯃ, ꯂꯝ ꯈꯔ ꯍꯦꯜꯂꯤꯗꯅꯕꯨ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯐꯠꯇꯕ ꯄꯨꯡ ꯑꯩꯒꯤ ꯏꯆꯥꯗ ꯇꯥꯏꯅꯒꯦ ꯍꯥꯏꯗꯨꯗꯤ..." ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯋꯥꯁ ꯁꯥꯖꯩꯁꯦ ꯃꯁꯤꯅ ꯏꯆꯥꯅꯨꯄꯥ ꯂꯥꯝꯃ ꯂꯥꯝꯃꯒ ꯐꯨꯅꯅꯕ ꯊꯝꯂꯤꯕꯅꯤ. ꯃꯁꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯀꯜꯂꯛꯇꯅ ꯇꯣꯛꯀꯅꯤ." "ꯀꯔꯤꯅꯣꯗ ꯇꯥꯗ, ꯇꯥꯗꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗꯤ ꯅꯆꯥꯅꯨꯄꯥꯅ ꯇꯧꯔꯝꯂꯤꯕ ꯑꯗꯣ ꯋꯥꯔꯛꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ
ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯩ, ꯅꯪ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯎ, ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯁꯣꯏꯗꯅ ꯀꯜꯂꯛꯑꯅꯤ꯫ ꯍꯩ, ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ? ꯁꯤꯗꯤ ꯑꯩ ꯍꯧꯒꯠꯍꯧꯕꯅ ꯐꯔꯅꯤ꯫ ꯗꯥꯗꯥ, ꯑꯩꯈꯣꯏꯒꯤ ꯁꯦꯜꯗꯤ ꯃꯠꯄ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯅꯨꯄꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯔꯛꯀꯅꯤ꯫ ꯍꯦꯛ ꯄꯤꯔꯛꯇ꯭ꯔꯕ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯆꯪꯗꯨꯅ ꯊꯣꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯩꯃ ꯀꯧꯕꯤ ꯑꯃ ꯊꯤꯕꯤꯔꯝꯃꯤ꯫ ꯂꯩꯃꯁꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯗꯒꯤ ꯃꯄꯥꯝꯗ ꯃꯆꯥꯅꯨꯄꯤ ꯄꯨꯔꯛꯂꯒ ꯍꯜꯂꯛꯇꯨꯅ ꯂꯩꯕꯅꯤ꯫ ꯂꯩꯃ ꯄꯨꯟꯁꯤꯕꯕꯨ ꯍꯦꯛ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯔꯤꯛꯁꯨ ꯂꯩꯃꯅ ꯃꯌꯨꯝ ꯄꯥꯟꯕꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯆꯤꯟ ꯌꯥꯝꯅ ꯀꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯕꯨꯛꯁꯨ ꯑꯐꯕ ꯑꯃꯠꯇ ꯈꯜꯂꯝꯗꯦ꯫ ꯄꯨꯟꯁꯤꯕꯅ, ꯕꯥꯕꯥ, ꯀꯩꯅꯣ ꯏꯃꯥ ꯄꯨꯔꯛꯑꯣ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯃꯁꯨ ꯄꯨꯔꯛꯏꯁꯦ? ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯑꯉꯥꯡꯂꯣ? ꯍꯩ, ꯏꯄꯥꯒꯤ ꯄꯨꯟꯁꯤꯕ, ꯃꯁꯦ ꯅꯆꯜꯅꯤ꯫ ꯃꯥꯁꯨ ꯏꯆꯥꯅꯤ, ꯅꯪꯁꯨ ꯏꯆꯥꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯁꯨꯔꯕꯅꯤꯀꯣ꯫ ꯈꯠꯅꯕ ꯉꯥꯡꯅꯕ ꯑꯃꯠꯇ ꯌꯥꯗꯦ꯫ ꯊꯥꯔꯤꯛꯅ, ꯏꯃꯥ, ꯁꯤꯒꯤ ꯌꯨꯝ ꯑꯊꯤꯕꯁꯤꯔꯣ ꯕꯥꯕꯥꯒꯤ ꯃꯌꯨꯝ ꯍꯥꯏꯁꯦ? ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯑꯊꯤꯕ ꯌꯨꯝꯁꯤꯗ ꯑꯝꯇ ꯂꯩꯅꯤꯡꯗꯦ꯫ ꯏꯄꯥꯒꯤ ꯊꯥꯔꯤꯛ, ꯌꯨꯝ ꯊꯤꯕꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ꯫ ꯂꯩꯔ ꯂꯩꯔꯒ ꯁꯨꯝ ꯐꯖꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯁ, ꯌꯥꯝ ꯐꯖꯔꯛꯑꯅꯤ꯫ ꯕꯥꯕꯥ, ꯅꯈꯣꯏ ꯌꯨꯝꯒꯤ ꯇꯨꯂꯁꯤꯕꯣꯡ ꯑꯀꯥꯏꯕꯁꯦ ꯕꯥꯕꯥꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯃꯥꯜꯂꯤ꯫ ꯏꯁ, ꯐꯖꯔꯦꯍꯦ ꯅꯪꯗꯤ꯫ ꯀꯨꯆꯨꯅꯦꯅ ꯃꯩꯇꯥꯟꯅꯤꯛ ꯃꯥꯜꯂꯗꯅ ꯐꯤꯕꯝꯗꯨꯅ ꯁꯥꯃꯨ ꯃꯥꯜꯂꯤ ꯏꯕꯦꯝꯃ꯫ ꯊꯥꯔꯤꯛ, ꯅꯕꯨꯡꯗꯣ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦ꯫ ꯅꯪꯕꯨ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯕꯨꯡꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯊꯥꯔꯤꯛ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯝꯃꯤ꯫ ꯂꯩꯃꯅ, ꯃꯄꯥ, ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯤꯔ ꯅꯨꯡꯁꯤꯅꯗ꯭ꯔꯤꯔꯁꯨ ꯈꯪꯗꯦ, ꯎꯅꯕ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯈꯠꯅꯗꯣꯏꯒꯤ ꯂꯥꯎꯅꯗꯣꯏꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯂꯩꯕꯗꯅꯦ ꯑꯩ ꯀꯣꯛꯀꯁꯦ ꯉꯥꯎꯏ꯫ ꯑꯣ, ꯈꯪꯗꯦ, ꯑꯃꯁꯤꯁꯨ ꯃꯆꯟ ꯑꯁꯤ ꯎꯕ ꯌꯥꯗꯦ, ꯂꯛꯅꯗꯣꯏꯒꯤ ꯁꯤꯅꯕꯨ꯫ ꯑꯗꯨꯒ ꯑꯃꯁꯤꯁꯨ ꯃꯆꯤꯟꯁꯦ ꯀꯟꯈ꯭ꯔꯦ ꯑꯃꯨꯛ ꯇꯣꯏꯕ꯫ ꯈꯪꯗꯦ, ꯃꯥꯒꯤ ꯃꯆꯤꯟꯁꯤꯃꯁꯨ ꯀꯔꯝ ꯇꯧꯕꯅꯣ? ꯈꯨꯝꯒꯅꯨ ꯍꯥꯏꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯒꯦ? ꯅꯁꯥꯒ ꯅꯥꯟꯅ ꯑꯃꯨꯛ ꯊꯣꯔꯛꯏꯁꯤꯅ? ꯅꯪ ꯑꯃꯅꯦ ꯌꯨꯝꯒꯤ ꯃꯈꯥꯗ ꯁꯨꯛꯂꯩ ꯂꯩꯇꯦ, ꯆꯠꯇꯅꯇ ꯑꯗꯨꯃꯛ ꯍꯦꯛ ꯂꯩꯔꯗꯅ꯫ ꯑꯁ, ꯀꯥꯏꯗꯩꯅꯣꯗ, ꯌꯨꯝꯗ ꯂꯩꯃꯟꯗꯅ ꯋꯥꯔꯀꯥꯟꯁꯤꯗ꯫ ꯑꯗꯣ ꯁꯦꯜ ꯈꯤꯇ ꯄꯤꯔꯛꯑꯣ ꯏꯃꯥ, ꯑꯩ ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗ ꯀꯣ꯫ ꯁꯦꯜꯗꯤꯅꯦ ꯑꯩ ꯈꯪꯗꯦ, ꯅꯈꯣꯏ ꯅꯄꯥꯗ ꯍꯥꯏꯌꯨ꯫ ꯑꯁ, ꯏꯃꯥ, ꯄꯥꯕꯗꯒꯤ ꯁꯦꯜ ꯄꯤꯌꯣꯅ ꯍꯥꯏꯅꯗꯧ ꯁꯔꯨꯛꯅꯦ ꯑꯩꯅꯦ ꯀꯩ ꯑꯆꯧꯕ ꯑꯃꯒꯤ ꯃꯃꯥꯏꯗ ꯅꯥꯟꯖꯔꯨꯔꯒꯦ꯫ ꯅꯥꯟꯖꯔꯨꯆꯨꯅ, ꯑꯗꯨꯒ ꯀꯩꯗꯨꯅ ꯆꯥꯊꯣꯛꯑꯒ ꯁꯤꯈ꯭ꯔꯣ, ꯏꯊꯟꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯔꯒꯦ꯫ ꯌꯥꯎꯖꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ, ꯃꯤꯅ ꯌꯥꯎꯍꯟꯅꯤꯡꯉꯤ ꯈꯪꯗꯦ ꯌꯥꯎꯍꯟꯅꯤꯡꯗꯦꯁꯨ ꯈꯪꯗꯦ꯫ ꯃꯤꯅ ꯋꯥꯔꯤ ꯑꯃꯇ ꯁꯥꯕ ꯌꯥꯔꯣꯏ, ꯇꯥꯗꯣꯏꯒ ꯌꯥꯎꯗꯣꯏꯒ꯫ ꯅꯊꯧ ꯅꯠꯇꯦ, ꯌꯥꯎꯅꯤꯡꯉ ꯌꯥꯎꯅꯤ, ꯌꯥꯎꯅꯤꯡꯗ ꯇꯣꯛꯀꯅꯤ, ꯀꯨꯁꯤꯅꯤ ꯀꯨꯁꯤ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯀꯅꯥꯗꯅꯣꯃ ꯌꯥꯎꯖꯔꯨꯔꯣ, ꯑꯩꯅ ꯁꯥꯕꯗꯗꯤꯅꯦ ꯌꯥꯎꯕꯤꯔꯛꯀꯅꯨ꯫ ꯑꯩꯗꯤ ꯅꯉꯣꯟꯗ ꯌꯥꯎꯕ ꯅꯠꯆꯗꯦ, ꯏꯃꯥꯅ ꯉꯥꯡꯕꯗ ꯈꯨꯝꯖꯕ, ꯈꯪꯉꯕ? ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ, ꯀꯨꯆꯨꯅ ꯃꯔꯣꯜ ꯑꯃ ꯁꯦꯡꯗ꯭ꯔꯤꯕ, ꯅꯆꯤꯟꯅ ꯀꯜꯂꯤꯕ꯫ ꯑꯩꯗꯤ ꯅꯪ ꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯋꯥꯏ ꯁꯪꯒꯅꯤ ꯈꯜꯂꯤꯕꯁꯦ ꯅꯪꯗꯤ ꯁꯤꯠꯀꯗꯕꯕꯨ ꯃꯥꯟꯗꯦꯅꯦ꯫ ꯅꯪꯅꯗꯤ ꯌꯥꯝ ꯐꯖꯕꯅꯤꯅ ꯅꯅꯥꯇꯣꯟꯅꯦꯅ ꯈꯣꯏꯅ ꯆꯤꯛꯄ ꯍꯦꯛ ꯃꯥꯟꯒꯩ, ꯈꯨꯠꯆꯥꯎ ꯑꯃ, ꯑꯗꯨꯒꯁꯨ ꯃꯤꯒꯁꯨ ꯅꯣꯛꯅꯔꯤ꯫ ꯍꯣ, ꯑꯩꯈꯣꯏꯗꯤꯅꯦ ꯊꯤꯔꯁꯨ ꯅꯨꯄꯥ, ꯈꯪꯉꯦꯗꯅ ꯏꯕꯦꯝꯃ꯫ ꯍꯣ, ꯅꯨꯄꯥꯁꯨ ꯃꯤꯅꯦ, ꯅꯨꯄꯥꯅ ꯊꯤꯔꯕ ꯅꯨꯄꯤ ꯊꯤꯕ ꯑꯗꯨꯝ ꯈꯪꯗ꯭ꯔꯦ꯫ ꯍꯩ, ꯌꯥꯔꯦ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯒꯤ ꯈꯠꯅꯕꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯣ꯫ ꯅꯣꯡꯉꯥꯟꯕꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯠꯅꯕ ꯇꯥꯅꯤ ꯈꯟꯕꯗꯅꯦ ꯑꯩ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯑꯅꯤ ꯈꯠꯅꯗꯅꯕ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯃꯌꯨꯝ ꯄꯥꯜꯍꯟꯈꯣ꯫ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯏꯃꯨꯡꯁꯤꯗ ꯀꯅꯥꯝꯇ ꯈꯠꯅꯔꯔꯣꯏ꯫ ꯀꯔꯤ? ꯅꯪꯅ ꯑꯩ ꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯍꯥ? ꯅꯪꯗꯨꯝ ꯅꯇꯨ ꯊꯤꯔꯣ, ꯑꯗꯨꯒ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯖꯈ꯭ꯔꯣ ꯏꯕꯨꯡꯉꯣ꯫ ꯑꯩꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯈ꯭ꯔꯒ ꯅꯪꯅ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯑꯃꯨꯛ ꯂꯩꯒꯦ ꯍꯥꯏꯔꯣ? ꯈꯥꯔꯦꯍꯦ ꯅꯨꯡꯁꯤꯗꯕꯅ, ꯊꯨꯝꯃꯦꯍꯦ ꯅꯪꯗꯤ꯫ ꯏꯃꯥ, ꯅꯪꯅ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯆꯦꯜꯂꯛꯇꯅ ꯏꯃꯥ ꯈꯛꯇꯪ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯑꯝꯕ ꯌꯥꯗ꯭ꯔꯣ? ꯕꯥꯕꯥ, ꯅꯪꯁꯨ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯄꯣꯛꯑꯝꯗꯕꯤꯗ
ꯄꯥꯕ ꯈꯛꯇ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯝꯕ ꯌꯥꯗ꯭ꯔꯣ? ꯍꯩ, ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ ꯍꯥ? ꯃꯁꯤ ꯑꯉꯥꯡ ꯑꯅꯤꯁꯤ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ꯫ ꯊꯣꯝꯕꯅ ꯑꯁꯦꯡꯕ ꯅꯈꯣꯏ ꯑꯅꯤ ꯀꯥꯏ ꯀꯥꯏꯗꯅꯣ ꯆꯠꯀꯦꯒ ꯆꯠꯈ꯭ꯔꯣ, ꯅꯃꯥꯒ ꯑꯩꯒꯅꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯍꯧꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯗꯤꯅꯦ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯍꯦꯛ ꯂꯥꯛꯄꯒ ꯌꯨꯝ ꯄꯥꯟꯖꯈ꯭ꯔꯒꯦ, ꯅꯣꯏ ꯅꯅꯥꯛꯇ ꯂꯩꯗꯣꯏ ꯁꯔꯨꯛ꯫ ꯑꯣ, ꯃꯃꯥꯌꯦꯁꯦ ꯀꯌꯥꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ, ꯃꯄꯥ ꯂꯩꯁꯨ ꯈꯪꯗꯦ ꯃꯕꯨꯡ ꯂꯩꯁꯨ ꯈꯪꯗꯦ, ꯀꯔꯤ ꯃꯃꯥꯏꯅꯣꯃꯤ ꯑꯁꯤꯕꯣ? ꯑꯁꯦꯡꯕ ꯏꯃꯥ, ꯑꯩꯈꯣꯏ ꯊꯥꯔꯤꯛꯁꯦ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯦꯀꯣ꯫ ꯃꯄꯥ ꯊꯣꯝꯕꯅ ꯍꯩ, ꯅꯪꯁꯨꯅꯤ, ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯃꯦꯟ ꯃꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯦꯅꯦ ꯅꯁꯥꯗꯣ꯫ ꯅꯆꯤꯟꯅ ꯃꯔꯣꯟ ꯑꯃ ꯀꯜꯂꯤꯕ, ꯑꯉꯥꯡ ꯑꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯕ, ꯅꯆꯤꯟ ꯀꯟꯕꯗꯤ ꯅꯪꯁꯨ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯃꯛꯇꯗꯒꯤ ꯄꯨꯟꯁꯤꯕꯒꯤ ꯃꯇꯥꯎ ꯊꯥꯔꯤꯛꯄꯨ ꯄꯥꯝꯖꯕ ꯂꯦꯝꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤ꯫ ꯏꯆꯥ, ꯅꯪ ꯅꯇꯣꯝꯇ ꯐꯧ ꯁꯨꯔꯤꯗꯣ ꯏꯅꯦꯝꯕꯣꯛꯇꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯏꯁ, ꯏꯅꯦꯝꯕꯣꯛ ꯀꯥꯏꯅꯒ ꯆꯠꯂꯣꯍꯦ, ꯑꯩꯈꯣꯏ ꯇꯥꯆꯧ ꯅꯥꯇꯣꯟꯖꯥꯎꯗ ꯇꯥꯔꯗꯤꯅꯦ ꯊꯣꯔꯛꯑꯒ ꯐꯨꯕꯤꯖꯅꯤ ꯅꯪ꯫ ꯑꯦ, ꯑꯩꯈꯣꯏ ꯏꯕꯥꯏꯔꯣ ꯍꯥꯏꯁꯦ? ꯑꯁ, ꯃꯥꯗꯤ ꯑꯩꯅ ꯉꯝꯕꯗꯨꯕꯨ꯫ ꯀꯅꯥꯒꯤ ꯏꯕꯥꯏꯅꯣ ꯅꯪꯅ ꯉꯝꯂꯤꯕꯕꯨ ꯍꯥ? ꯑꯁ, ꯀꯩꯅꯣꯅꯤꯗ, ꯂꯣꯏꯔꯕ ꯅꯪꯕꯣ? ꯆꯠꯂꯁꯤꯔꯥ? ꯉꯥꯛꯇ ꯉꯥꯏꯈꯣꯏ, ꯏꯃꯥ ꯂꯥꯛꯄ ꯉꯥꯛꯇ ꯉꯥꯏꯒꯤꯁꯦ, ꯁꯦꯜ ꯈꯤꯇ ꯂꯧꯈꯤꯒꯦ꯫ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯅꯪꯅ ꯂꯧꯃꯟꯗꯅ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯉꯣꯟꯗꯒꯤ ꯈꯔ ꯄꯤꯔꯛꯑꯣꯗꯅ꯫ ꯑꯦ, ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯅꯪꯉꯣꯟꯗ ꯁꯦꯜ ꯄꯤꯗꯣꯏꯕ ꯍꯥ? ꯂꯩꯇꯦ ꯁꯦꯜꯒ ꯑꯝꯇ, ꯑꯗꯨꯒꯅꯦ ꯂꯩꯔꯁꯨ ꯁꯨꯛꯄꯤ ꯄꯤꯔꯣꯏ ꯈꯪꯉꯕ? ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯤꯅ ꯉꯥꯡꯕ ꯇꯥꯔꯒ ꯈꯨꯃꯥꯅꯨ ꯏꯕꯦꯝꯃ, ꯈꯪꯉꯕ? ꯈꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ? ꯍꯅꯨꯔꯕ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯥ ꯄꯥꯕꯗ ꯁꯨꯝ ꯁꯦꯜ ꯅꯤꯔꯒ ꯂꯩꯔꯤꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ? ꯄꯨꯟꯁꯤꯕ ꯃꯃꯥꯟꯅꯕꯁꯨ ꯌꯥꯎꯕ ꯑꯗꯨꯗ ꯈꯨꯝꯗꯨꯅ ꯉꯥꯡꯅꯕ ꯇꯜꯂꯗꯨꯅ ꯑꯗꯨꯃꯛ ꯃꯃꯥ ꯉꯥꯏꯗꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯒꯦꯁꯦ ꯉꯝꯗꯦ, ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄ ꯃꯤꯅꯣ ꯈꯪꯗꯦꯅꯦ, ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯏꯃꯥ ꯏꯄꯥꯗꯒꯤ ꯁꯦꯜ ꯇꯥꯟꯕꯅ ꯀꯜꯂꯤꯕ꯫ ꯍꯩ ꯕꯦꯝꯃ, ꯏꯃꯥꯒꯤ ꯊꯥꯔꯤꯛ, ꯅꯪꯕꯨ ꯐꯧ ꯁꯨꯕꯗꯨꯕꯨ ꯂꯣꯏꯔꯕ꯭ꯔꯣ ꯍꯥ? ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯄꯣꯝꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯄꯣꯝꯁꯨ ꯄꯣꯝꯈ꯭ꯔꯦ ꯏꯕꯦꯝꯃ ꯅꯪ ꯑꯃ꯫ ꯑꯣ, ꯏꯃꯥꯒꯤ ꯅꯆꯥꯅꯨꯄꯥ ꯆꯥꯎꯄꯣꯛ ꯁꯨꯅꯤꯡꯗꯕ ꯆꯥꯎꯄꯣꯛ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯅ ꯏꯃꯥꯕꯨ ꯌꯥꯝꯅ ꯉꯥꯏꯔꯝꯕꯅꯦ, ꯁꯦꯜ ꯂꯧꯒꯗꯧꯒꯤ꯫ ꯀꯩ ꯊꯣꯛꯏꯅ ꯇꯧꯖꯩ ꯁꯥꯏꯅꯣ ꯈꯪꯗꯦ, ꯍꯅꯨꯔꯕ ꯃꯥꯅ ꯏꯃꯥꯅ ꯂꯨꯅ ꯇꯧꯃꯟꯗꯅ ꯌꯥꯏ ꯌꯥꯏꯅ ꯁꯨꯝ ꯍꯦꯟꯖꯜꯂꯤꯅꯤ꯫ ꯍꯩ, ꯀꯔꯤꯅꯣꯅꯦ ꯃꯁꯤꯅ ꯉꯥꯡꯂꯤꯁꯤꯕꯣ? ꯃꯥꯁꯨ ꯏꯆꯥꯅꯤ, ꯅꯪꯁꯨ ꯏꯆꯥꯅꯤ ꯅꯠꯇꯦ, ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯕꯨꯡꯗ ꯉꯥꯡꯗꯣꯏꯗ ꯇꯧꯔꯒ ꯂꯩꯔꯤꯗꯨꯕꯣ? ꯏꯃꯥꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯝꯅꯤ, ꯅꯆꯥꯁꯨ ꯅꯠꯇꯕꯁꯤꯗ ꯑꯩꯗꯤ ꯁꯨꯡꯅꯨ ꯍꯦꯛ ꯅꯨꯡꯁꯤꯗꯦ, ꯃꯁꯤꯗꯅꯦ ꯁꯤꯈ꯭ꯔꯒ ꯐꯒꯗꯕꯅꯤ꯫ ꯊꯥꯔꯤꯛ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯅꯄꯥꯒ ꯅꯕꯨꯡꯒꯅ ꯇꯥꯔꯗꯤ ꯀꯔꯤꯅꯦꯅ ꯈꯟꯒꯗꯧꯔꯤ ꯍꯥ? ꯑꯁꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯁꯦ ꯅꯪꯅ ꯊꯨꯒꯥꯏꯅꯕꯗ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯏꯃꯥ, ꯅꯆꯥ ꯁꯥꯕ, ꯅꯆꯥꯗꯤ ꯅꯠꯇꯕ ꯅꯆꯥ ꯑꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯁꯤꯕꯤꯗꯧꯔꯤꯒꯦ? ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯁꯣꯜꯂꯛꯅꯔꯛꯂꯕ ꯃꯇꯝꯗ ꯂꯥꯛꯇꯅ ꯀꯥꯎꯊꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯤ? ꯍꯌꯦꯡ ꯃꯇꯝꯗꯨꯗꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇꯅꯤ ꯅꯪꯅ ꯂꯥꯛꯇꯣꯏꯁꯦ꯫ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯕꯨꯛ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ, ꯀꯔꯝ ꯍꯥꯏꯅ ꯅꯪꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯝꯂꯤꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯈꯣꯏꯗꯤ ꯐꯠꯇꯕꯤꯅꯤ, ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯐꯠꯇꯕꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯇꯥꯒꯗꯕ꯫ ꯅꯣꯏ ꯃꯇꯝꯗꯨꯗꯗꯤꯅꯦ, ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤꯒ ꯅꯆꯥ ꯑꯁꯤꯒ ꯌꯥꯅꯅꯕ ꯆꯠꯄꯗ ꯅꯪꯁꯨ ꯍꯟꯅ ꯀꯩꯁꯨ ꯌꯦꯡꯉꯔꯣꯏꯗꯕꯅꯤ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤꯍꯦ, ꯑꯁꯨꯛ ꯐꯈ꯭ꯔꯕ ꯃꯄꯥ ꯑꯁꯤꯗ ꯃꯥꯅ ꯉꯥꯡꯂꯤꯕꯁꯦ꯫ ꯏꯕꯦꯝꯃ, ꯅꯪꯅꯦ ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨ ꯍꯦꯛ ꯈꯜꯂꯤꯕ ꯃꯈꯩ ꯅꯄꯨꯟꯁꯤ ꯑꯗꯣ ꯃꯤ ꯇꯤꯟꯅꯕ ꯌꯥꯔꯣꯏꯀꯣ꯫ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯏꯃꯥ? ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯣ ꯃꯥ ꯀꯩ ꯍꯥꯏꯒꯦ? ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯃꯥꯒꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗꯅꯦ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯦ꯫ ꯑꯗꯨꯗꯤ ꯅꯪꯅ ꯅꯆꯤꯟ ꯀꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯍꯥ? ꯅꯪꯅ ꯅꯕꯨꯡꯁꯤꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯀꯅꯥꯒꯤ ꯃꯆꯟꯅ ꯃꯊꯛ ꯊꯣꯡꯕꯗ ꯑꯗꯨꯝꯅ ꯉꯥꯡꯅꯒꯦ ꯌꯦꯡꯉꯨꯅꯤ? ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯅꯣꯡꯃꯇ ꯄꯥꯕꯨꯡ ꯑꯁꯤꯅ ꯐꯨꯕ꯭ꯔꯣ? ꯏꯕꯨꯡ ꯅꯠꯇꯕꯒꯤꯅꯤ ꯐꯨꯗ꯭ꯔꯤꯁꯦ, ꯃꯕꯨꯛꯆꯦꯜꯁꯦ ꯁꯦꯡꯗꯕꯒꯤ ꯐꯨꯕ ꯉꯝꯗꯕ, ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯨꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ꯫ ꯅꯪꯁꯦ ꯂꯩꯔꯝꯂꯦꯅ ꯂꯩꯈ꯭ꯔꯕ ꯅꯄꯥꯗꯨꯒ ꯆꯞ ꯃꯥꯟꯅꯩ, ꯃꯥꯁꯨꯅꯦ ꯃꯕꯨꯛ ꯐꯠꯃꯟꯗꯕꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯉꯥ ꯐꯥꯕ ꯄꯨꯔꯒ ꯐꯨꯝꯗꯤꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯏꯃꯥꯅꯅꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯐꯠꯇꯕ ꯃꯕꯨꯛꯇꯨꯗꯤꯅꯦ ꯂꯣꯏꯅ ꯈꯪꯉꯤ, ꯃꯗꯣ
ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯂꯧꯍꯧꯔꯦ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯅꯃꯥ ꯅꯆꯥꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ ꯍꯥ ꯀꯅꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯂꯥꯛꯑꯦ ꯇꯣ ꯃꯁꯤꯒꯤ ꯀꯣꯛꯇꯥꯡꯕ ꯑꯔꯤꯛꯄ ꯍꯅꯨꯕꯁꯦ ꯅꯨꯡꯁꯤꯗꯕꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯀꯅꯥꯝꯇ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯅ ꯀꯔꯤꯅꯣꯅꯦ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯉꯥꯡꯗꯅ ꯆꯪꯈ꯭ꯔꯤꯁꯤꯕꯣ ꯃꯕꯨꯡꯒ ꯑꯃꯨꯛ ꯈꯠꯅꯈ꯭ꯔꯕ꯭ꯔꯣ ꯍꯣ ꯈꯪꯖ ꯂꯥꯛꯆꯗꯦꯗ ꯃꯥꯒꯤ ꯋꯥꯒ ꯑꯩ ꯅꯣꯡꯃꯇ ꯃꯥꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯨꯃꯤꯠꯄꯨ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯌꯥꯎꯒꯦ ꯑꯁꯨꯃꯥꯏꯅꯗ ꯑꯗꯨꯝ ꯇꯧꯖ ꯂꯩꯔꯁꯤꯕꯨ ꯀꯔꯝ ꯇꯧꯅꯤ ꯃꯁꯤꯕꯨ ꯑꯁꯨꯛ ꯁꯥꯎꯒꯟꯕ ꯋꯥ ꯑꯃꯗ ꯉꯥꯡꯅꯕ ꯌꯥꯗꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯉꯥꯡꯅꯕ ꯌꯥꯗꯕꯗ ꯅꯠꯇꯦ ꯃꯆꯤꯟ ꯑꯁꯤꯁꯨ ꯀꯟꯈ꯭ꯔꯕ ꯅꯣꯡꯃꯁꯨ ꯊꯥꯔꯤ ꯃꯥꯒꯤ ꯃꯇꯥꯁꯤꯡꯒ ꯀꯩꯊꯦꯜꯗ ꯁꯤꯡꯖꯨ ꯆꯥꯕ ꯊꯣꯔꯛꯂꯝꯃꯤ ꯊꯕꯥꯅ ꯊꯥꯔꯤ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯅꯒ ꯀꯦꯊꯔꯒ ꯂꯥꯛꯏꯀꯣ ꯀꯅꯥꯅꯣꯃꯒ ꯎꯅꯒꯗꯕ ꯃꯥꯜꯂꯤꯀꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯣꯏ ꯍꯧꯅꯕꯤ ꯃꯤꯅ ꯀꯦꯕ ꯐꯥꯎꯗ ꯄꯥꯟꯅꯕꯒꯤ ꯊꯕꯛꯇꯣ ꯈꯦꯛ ꯇꯧꯔꯛꯑꯅꯨ ꯑꯦ ꯀꯩꯅꯣ ꯅꯪꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏꯅ ꯐꯥꯒꯤꯒ ꯇꯧꯕꯒ ꯑꯝꯇ ꯌꯥꯗꯕ꯭ꯔꯥ ꯍꯣꯏ ꯌꯥꯗꯤꯌꯦ ꯑꯩꯗꯤ ꯌꯥꯗꯦ ꯇꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯐꯥꯒꯤꯒ ꯑꯝꯇ ꯑꯗꯨꯗꯤ ꯃꯤ ꯇꯤꯟꯅꯔꯨꯔꯅꯨ ꯏꯕꯦꯝꯃ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯣ ꯂꯇꯥꯅ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯈꯟꯅꯔꯛꯏꯁꯤꯅ ꯌꯥꯔꯤꯁꯦ ꯉꯥꯡꯅꯔꯛꯑꯅꯨ ꯂꯝꯕꯤꯁꯤꯗ ꯃꯤꯅ ꯇꯥꯔꯒ ꯀꯩꯅꯣꯝ ꯈꯜꯂꯅꯤ ꯅꯣꯏꯁꯨ ꯇꯥꯏ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯈꯤꯒꯦ ꯃꯥ ꯇꯧꯔꯛꯏ ꯃꯑꯣꯡꯁꯤꯕꯨ ꯀꯩꯅꯣ ꯅꯪꯅ ꯅꯕꯨꯛꯅꯤꯡ ꯃꯅꯨꯡꯗ ꯈꯜꯂꯒ ꯑꯩꯕꯨ ꯅꯣꯛꯅꯔꯒ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩ ꯈꯪꯉꯣꯏ ꯀꯥꯏꯅꯒ ꯈꯜꯂꯤꯔꯣ ꯏꯕꯦꯝꯃ ꯑꯦ ꯅꯪꯒꯤ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦꯅ ꯁꯅꯥꯇꯣꯝꯕꯤꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯑꯅꯤꯕꯣ ꯉꯥꯡꯅꯔꯅꯨꯗ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯑꯃꯁꯨ ꯅꯠꯅꯗꯦ ꯑꯩꯈꯣꯏ ꯃꯁꯦꯜ ꯈꯠꯅꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯌꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯁꯤ ꯁꯅꯥꯇꯣꯝꯕꯤꯅ ꯊꯕꯥ ꯋꯥꯔꯤ ꯑꯃ ꯇꯝꯕꯤꯒꯦ ꯅꯪꯒꯤ ꯅꯨꯄꯥ ꯇꯥ ꯂꯥꯛꯄꯗꯣ ꯃꯈꯣꯏꯒ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯍꯣꯏꯒ ꯅꯛꯅꯔꯒ ꯂꯩꯔꯝꯃꯤ ꯏꯕꯦꯝꯃ ꯁꯦꯜ ꯌꯥꯝ ꯄꯥꯏ ꯍꯥꯏꯌꯦ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯣꯏ ꯃꯌꯨꯝꯗ ꯆꯠꯂꯨꯏꯅ ꯇꯥ ꯂꯥꯛꯄꯅ ꯆꯠꯂꯨꯁꯦꯅ ꯅꯝꯗꯅ ꯄꯨꯔꯤꯅꯦ ꯑꯦ ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗꯒ ꯆꯪꯗꯅ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯏꯀꯥꯏꯌꯦꯕ ꯑꯗꯣ ꯃꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯌꯥꯝ ꯐꯖꯥꯅꯤꯉꯣ ꯑꯩꯒꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯂꯨꯅ ꯇꯧꯁꯤꯟꯅꯔꯒ ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯑꯣꯠꯈꯠꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯁ ꯍꯧꯔꯛꯑꯦ ꯃꯥꯒꯤ ꯕꯤꯠꯀ ꯂꯩꯇꯦꯍꯦ ꯑꯃꯨꯛ ꯁꯅꯥꯇꯣꯝꯕꯤꯅ ꯑꯩꯗꯤ ꯑꯇꯩ ꯈꯪꯗꯦ ꯊꯥꯔꯦ ꯅꯈꯣꯏ ꯇꯥꯆꯧꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯌꯥꯝꯅ ꯉꯥꯎꯖꯔꯤꯁꯤꯅ ꯑꯦ ꯑꯩꯈꯣꯏ ꯇꯥꯆꯧꯗꯕꯨ ꯉꯥꯎꯔꯤꯕ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯅꯨꯄꯥꯒ ꯑꯝꯇ ꯐꯪꯖꯗ꯭ꯔꯕꯣ ꯏꯕꯦꯝꯃ ꯅꯪꯕꯣ ꯀꯩꯅꯣ ꯊꯥꯔꯤꯛꯁꯦ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯌꯥꯝ ꯐꯨꯅꯤꯡꯉꯦ ꯍꯥꯏꯕ ꯁꯅꯥꯇꯣꯝꯕꯤꯅ ꯉꯁꯤꯗꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯅꯈꯥꯏꯁꯦ ꯑꯩ ꯇꯧꯈꯤꯌꯨ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯑꯁ ꯀꯥꯏꯗꯒꯤ ꯐꯪꯗꯕꯅꯣꯗ ꯅꯨꯄꯥ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯅꯦ ꯑꯩꯁꯦ ꯑꯗꯨꯗ ꯑꯩꯅꯅꯦ ꯅꯣꯏ ꯇꯥꯆꯧꯗꯪ ꯄꯥꯝꯕ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕꯅꯤ ꯏꯕꯦꯝꯃ ꯍꯌꯦꯡ ꯂꯨꯍꯣꯡꯉꯛꯑꯒ ꯃꯤꯅꯥꯏꯗꯧꯅ ꯋꯥꯅ ꯂꯩꯅꯤꯡꯗꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯑꯗꯨꯝ ꯌꯥꯅꯤ ꯑꯩꯈꯣꯏꯅ ꯇꯥꯕꯗꯗꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇꯅ ꯇꯥ ꯄꯨꯟꯁꯤꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯇꯥꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯈꯔ ꯃꯉꯥꯎ ꯊꯤꯖꯕ ꯁꯤ ꯈꯛꯇꯅꯤ ꯍꯣꯏ ꯏꯕꯦꯝꯃ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯅ ꯈꯪꯗ꯭ꯔꯗꯅ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯦ ꯃꯥꯅ ꯏꯃꯥꯒ ꯄꯥꯕꯗꯒꯤ ꯁꯦꯜ ꯑꯗꯨꯝ ꯂꯧꯔꯤꯁꯦ ꯊꯕꯛꯁꯨ ꯃꯅꯥ ꯑꯃꯠꯇ ꯁꯨꯅꯤꯡꯗꯕ ꯍꯩꯃꯥ ꯑꯩꯅ ꯈꯜꯂꯤꯁꯤꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯀꯥꯏꯊꯣꯛꯑꯒ ꯇꯥ ꯄꯨꯟꯁꯤꯕꯁꯦ ꯍꯦꯛꯇ ꯊꯥꯒꯦ ꯁꯤꯅꯤ ꯏꯁ ꯅꯪꯒꯤꯕꯨ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯝ ꯂꯩꯖꯗꯅ ꯑꯩꯈꯣই ꯇꯥꯆꯧꯁꯦ ꯅꯪꯅ ꯊꯥ ꯀꯌꯥ ꯊꯥꯛꯄ ꯉꯝꯒꯗꯧꯔꯤꯒꯦ ꯏꯃꯥ ꯏꯄꯥꯅꯅꯦ ꯏꯇꯣꯝꯇ ꯄꯣꯛꯂꯤꯕꯁꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯄꯥꯗꯣ ꯁꯦꯜ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯆꯥꯎꯊꯣꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯈꯜꯂꯨ ꯑꯩꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯈꯣꯏ ꯅꯌꯥꯝꯕꯗꯣ ꯊꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯏꯁ ꯅꯪꯗꯤ ꯌꯥꯝ ꯄꯛꯇꯦꯅ ꯊꯥꯔꯦ ꯑꯩꯅꯒ ꯅꯈꯣꯏ ꯇꯥꯆꯧꯗ ꯂꯩꯔꯕ ꯅꯪꯗꯤꯅꯦ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯧ ꯃꯥꯟꯗꯦꯍꯦ ꯍꯦ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ ꯍꯣꯏ ꯃꯥꯅꯤ ꯅꯪꯕꯨ ꯀꯅꯥꯅ ꯎꯁꯤꯠꯄꯤꯗꯣꯏꯅꯣ ꯁꯣꯅꯣ ꯆꯨꯕꯤ ꯃꯤ ꯇꯤꯟꯅ ꯌꯥꯗꯕꯤ ꯍꯦ ꯃꯤꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕꯤ ꯂꯩꯁꯥꯕꯤꯁꯥ ꯅꯣꯏꯒ ꯃꯤꯋꯥ ꯉꯥꯡꯅꯕ ꯃꯥꯟꯅꯗꯕꯒꯤꯔꯣ ꯑꯩꯁꯦ ꯁꯣꯅꯣ ꯆꯨꯏꯅ ꯍꯥꯏꯕꯤꯔꯤꯅꯤꯅꯦ ꯍꯥ ꯑꯦ ꯀꯅꯥꯅꯣ ꯃꯤꯋꯥ ꯉꯥꯡꯅꯔꯤꯁꯤꯕꯣ ꯅꯕꯨꯡ ꯐꯥꯎꯕ ꯍꯨꯜꯂꯒ ꯉꯥꯡꯕ ꯅꯪꯅ ꯀꯌꯥꯝ ꯐꯔꯝꯒꯗꯧꯔꯤꯒꯦ ꯁꯛꯊꯤꯕꯤ ꯅꯁꯛꯅ ꯊꯤꯔꯤꯕ ꯅꯕꯨꯛꯅ ꯐꯠꯇ꯭ꯔꯤꯕ ꯑꯁꯨꯝꯅ ꯉꯥꯡꯅꯔꯝꯕꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯨ ꯃꯁꯝ ꯐꯣꯏꯗꯠꯅꯔꯛꯇꯨꯅ ꯈꯠꯅꯔꯛꯂꯝꯃꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯈꯣꯏꯅ ꯈꯠꯅꯔꯤꯕ ꯑꯗꯨ ꯈꯥꯝꯇꯣꯛꯂꯝꯃꯤ
ꯆꯍꯤ 2ꯒꯤ ꯃꯇꯨꯡꯅꯤ ꯊꯥꯔꯤꯛꯀꯤ ꯃꯑꯣꯡꯗꯤ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯗꯤ ꯅꯨꯄꯤ ꯊꯤꯔꯝꯃꯤ ꯂꯩꯃꯅ ꯍꯩ ꯃꯧ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ ꯅꯪ ꯄꯥꯕꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯅꯪꯕꯨ ꯈꯪꯍꯧꯕ꯭ꯔꯣ ꯊꯥꯔꯤꯛꯅ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖꯁꯥꯏꯅꯣ ꯈꯪꯗꯦ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯕ ꯃꯧ 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 ꯑꯅ ꯃꯧ ꯌꯥꯅꯅꯕ ꯆꯠꯄꯗ ꯂꯣꯏꯅ ꯁꯤꯗꯧꯔꯦ ꯊꯣꯏꯕꯤꯅ ꯏꯃꯥ ꯄꯥꯕꯗꯤ ꯉꯥꯔꯧ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕꯅꯦ ꯂꯩꯔꯨꯅꯤꯅ ꯄꯥꯝꯈ꯭ꯔ ꯄꯣꯠꯅꯤ ꯅꯪꯒꯤ ꯅꯄꯥꯅ ꯄꯥꯝꯕ ꯉꯥꯔꯧꯁꯦ ꯅꯣꯡꯃꯇ ꯆꯥꯛ ꯆꯥꯕꯗꯅꯦ ꯉꯥꯔꯧ ꯍꯦꯛ ꯌꯥꯎꯗ꯭ꯔꯕ ꯆꯥꯛ ꯑꯃꯇ ꯆꯥꯕꯤꯕꯖꯥꯠ ꯅꯠꯇꯦ ꯇꯥꯕꯗ ꯅꯥꯀꯣꯡꯒꯁꯤ ꯋꯥꯔꯦ ꯌꯥꯔꯦ ꯏꯅꯝꯃ ꯊꯕꯛ ꯇꯧꯅꯤꯡꯗꯗꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯉꯥꯡꯁꯤꯟꯅꯔ ꯂꯩꯔꯅꯨ ꯆꯥꯛ ꯊꯣꯡꯒꯗꯕꯗꯣ ꯀꯣꯛ ꯊꯣꯡꯉꯨꯔꯣ ꯍꯩ ꯊꯥꯔꯤꯛ ꯅꯪꯅ ꯅꯅꯝꯕꯗ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥ ꯅꯪ ꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯈꯠꯅꯕ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯣ ꯑꯆꯨꯝꯕ ꯉꯥꯡꯕ ꯑꯩꯈꯣꯏꯗꯤꯅꯦ ꯃꯤ ꯈꯠꯅꯕ ꯄꯥꯝꯕ ꯄꯨꯛ ꯐꯠꯇꯕ ꯑꯗꯨꯝ ꯇꯥꯔꯗꯕꯅꯤ ꯃꯇꯝ ꯄꯨꯝꯕꯗ ꯍꯩ ꯐꯠꯇꯕꯒꯤꯅꯤꯅꯦ ꯐꯠꯇꯦ ꯍꯥꯏꯔꯤꯕꯗꯣ ꯏꯃꯨꯡ ꯑꯁꯦ ꯅꯪ ꯍꯦꯛ ꯂꯩꯔꯕ ꯑꯗꯨꯝ ꯈꯠꯅꯕꯒ ꯂꯥꯎꯅꯕꯒ ꯑꯃꯒ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯅꯤ ꯑꯃꯒ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯅꯤ ꯏꯃꯥ ꯇꯣꯛꯄꯤꯔꯣ ꯌꯥꯔꯤꯁꯦ ꯑꯉꯥꯡꯅ ꯉꯥꯡꯕꯕꯨ ꯃꯥꯕꯨ ꯀꯔꯤ ꯑꯉꯥꯡꯅꯣ ꯃꯋꯥ ꯅꯥꯏꯈꯤꯕ ꯌꯥꯔꯕ ꯃꯥꯕꯨ ꯑꯁꯨꯃꯥꯏꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯨꯝ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯏꯅꯝꯃ ꯑꯐꯕꯒ ꯁꯥꯔꯒ ꯏꯃꯥꯗ ꯑꯃꯨꯛ ꯅꯇꯥ ꯇꯧꯕꯤꯔꯅꯨ ꯂꯣꯏ ꯈꯪꯉꯕꯖꯥꯠꯅꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯄꯪꯕꯗ ꯇꯧꯕ ꯅꯇꯥꯗꯣ ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯛꯀꯅꯨ ꯄꯨꯟꯁꯤꯕꯅ ꯑꯉꯥꯡ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯅꯥꯗ ꯍꯥ ꯀꯅꯥꯗꯅꯣ ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯦ ꯀꯩꯅꯣ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯥ ꯒꯥꯏꯗꯤ ꯅꯨꯄꯥꯕꯨ ꯅꯨꯄꯥ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯅꯣ ꯅꯨꯄꯤ ꯃꯤꯆꯪ ꯆꯪꯒꯗꯕꯒꯤ ꯂꯨꯝꯃꯒ ꯂꯩꯔꯤꯕꯅꯤꯅꯦ ꯍꯥ ꯂꯩꯃ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ ꯈꯪꯕ꯭ꯔꯅ ꯈꯨꯝꯈꯣꯗꯅ ꯅꯆꯤꯟꯗꯣ ꯍꯩ ꯅꯪ ꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ ꯈꯪꯖꯧ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯅ ꯐꯃꯟꯕꯗꯒꯤ ꯅꯪꯅ ꯉꯁꯤ ꯊꯛ ꯀꯥꯕꯅꯤ ꯐꯠꯇꯕ ꯀꯅꯥꯒꯨꯝꯕꯒꯤ ꯏꯃꯨꯡ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪꯅ ꯍꯥꯟꯅ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯕꯁꯨ ꯌꯥꯕꯅꯤ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯑꯣꯏꯔꯝꯕꯅ ꯍꯦꯟꯅ ꯐꯩ ꯅꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩ ꯄꯨꯗꯅ ꯄꯥꯜꯂꯝꯃꯨ ꯌꯥꯗ꯭ꯔꯣ ꯅꯣꯏꯒꯤ ꯅꯨꯡꯁꯤꯗꯅ ꯅꯨꯡꯁꯤꯕ ꯁꯥꯕ ꯃꯔꯛ ꯑꯁꯤꯗ ꯑꯩ ꯂꯩꯖꯅꯤꯡꯗꯤꯌꯦ ꯄꯨꯟꯁꯤꯕꯅ ꯊꯥꯔꯤꯛ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕ ꯂꯩꯇꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯜ ꯑꯃꯒꯨꯝꯅ ꯈꯜꯂꯤꯕꯅꯤ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯕꯒꯤ ꯉꯥꯏꯍꯥꯛ ꯉꯥꯡꯅꯕꯕꯨ ꯅꯪꯅ ꯑꯗꯨꯛ ꯂꯥꯟꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯩ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯑꯩꯕꯨ ꯊꯦꯝꯅꯅꯕꯁꯨ ꯇꯧꯔꯛꯀꯅꯨ ꯊꯣꯏꯕꯤ ꯆꯪꯉꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯇꯧꯔꯨ ꯏꯃꯥ ꯍꯣꯏ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯍꯣꯏ ꯇꯥꯆꯧ ꯄꯨꯟꯁꯤꯕꯁꯨ ꯉꯥꯡꯅꯕ ꯇꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯅꯤ ꯄꯨꯟꯁꯤꯕ ꯊꯣꯏꯕꯤ ꯂꯩꯃ ꯑꯃꯗꯤ ꯊꯣꯝꯕ ꯃꯈꯣꯏ ꯃꯔꯤ ꯊꯥꯔꯤꯛ ꯂꯥꯛꯇ꯭ꯔꯤꯉꯩ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯂꯩꯃꯅ ꯃꯧ ꯅꯪꯁꯨ ꯇꯥꯎ ꯏꯃꯥꯒꯤ ꯄꯨꯟꯁꯤꯕ ꯅꯪꯁꯨ ꯇꯥꯎ ꯑꯗꯨꯒꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯈꯣꯏ ꯇꯧꯗꯕꯁꯨ ꯌꯥꯔꯣꯏ ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯦ ꯏꯃꯥ ꯃꯅꯝꯃꯒ ꯅꯪꯒꯅ ꯃꯥꯅ ꯉꯥꯡꯕ ꯃꯥꯅ ꯁꯛꯄ ꯇꯧꯔꯛꯄ ꯈꯨꯗꯤꯡꯗ ꯃꯥꯅꯅ ꯉꯥꯡꯒꯗꯕꯅꯤ ꯃꯥꯅ ꯅꯈꯣꯏꯗ ꯌꯥꯏ ꯌꯥꯏ ꯍꯥꯏꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯉꯥꯡꯗꯅꯕ ꯅꯈꯣꯏ ꯑꯅꯤꯅ ꯁꯤꯟꯒꯗꯕꯅꯤ ꯊꯣꯏꯕꯤꯅ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯤ ꯃꯥꯒ ꯑꯩꯈꯣꯏꯒ ꯉꯥꯡꯅꯔꯒ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯝ ꯇꯧꯒꯦꯁꯨ ꯇꯧꯖꯔꯁꯅꯨꯗ ꯍꯩ ꯆꯠꯂꯣꯏ ꯏꯃꯥꯅ ꯃꯥꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯗꯨꯒꯅꯦ ꯏꯕꯦꯝꯃ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯇꯨꯡꯗ ꯋꯥꯒꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯒ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗꯁꯨ ꯆꯠꯅꯗꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯈꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯔꯤꯛꯇꯨ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯦ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯅꯪꯅ ꯀꯣꯜ ꯂꯤꯛꯀ ꯂꯪꯈꯥꯏꯗꯅ ꯇꯧꯔꯤꯗꯨꯕꯣ ꯍꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯌꯦꯡꯉꯨꯅꯦ ꯀꯣꯟꯁꯤꯡꯁꯦ ꯂꯣꯏꯅ ꯀꯣꯞꯄꯦꯅꯦ ꯅꯊꯧ ꯅꯠꯇꯦ ꯂꯪꯊꯣꯛꯅꯤꯡꯉꯒ ꯂꯪꯊꯣꯛꯀꯅꯤ ꯂꯪꯊꯣꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯅꯪꯒꯤ ꯅꯊꯧ ꯀꯩ ꯂꯩꯗꯅ ꯑꯩꯉꯣꯟꯗ ꯄꯥꯟꯅꯔꯛꯏꯅꯣ ꯍꯥ ꯍꯩ ꯅꯪꯅ ꯂꯪꯂꯤꯕ ꯀꯣꯟꯁꯤꯡ ꯑꯗꯣ ꯅꯪꯅ ꯂꯩꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯏꯄꯥꯝꯗꯒꯤ ꯏꯃꯥ ꯏꯄꯥꯅ ꯃꯆꯥ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯂꯩꯔꯒ ꯄꯤꯔꯛꯄ ꯈꯪꯉꯦꯗꯅ ꯑꯣ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯅꯤ ꯈꯪꯗꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯧꯅꯣ ꯍꯥ ꯑꯗꯨꯗꯅꯦ ꯑꯩꯅ ꯅꯪꯒꯤ ꯀꯣꯜ ꯂꯤꯛꯁꯤꯡ ꯑꯁꯦ ꯂꯪꯈꯥꯏꯔꯤꯕꯁꯦ ꯑꯩꯗꯤ ꯊꯣꯡ ꯑꯣꯏꯅ ꯊꯣꯡꯗ꯭ꯔꯤꯅꯤ ꯅꯪꯗꯤ ꯊꯣꯡꯕ ꯌꯥꯗꯕ꯭ꯔꯣ ꯍꯥ
Nangbo angang macharo. Nasana chaning machak tu phawba. Nasana thongduna chajaba ngamdrabaro. Nang mong na tro. Imungi thaba haibsidine. Mong na tawgadabane khangaba. Mawoirabasu aidi minai na tina. Aina nongmada tawriba thabak mayamse nang namitu udribima. Mado aina upam thokte. Hemo. Nakhoina daina nawse. Yumda hek leiriba makhai. Aikhoise. Aikhoigi punsise. Nungaiba haibadu supam phangaroidabane. Ibema. Yam nungaiba pamlagana nang nawa naikradana. Masidine aigi nupagi mayu. Ipuroibagi. Adunane akhoidi punsi chupa yumsida laikidori. He. Ngarangda lakpa mong nangna aibu yumsidagi hekta tanba yabro. Ha. Adudi yumsida pokliba yumsigi mapu. Makhoida chawbudi lamakhangda lakpi. Nangna hekta tanba yabro. Kayada usijibuna yunguni. Nangi nupa mabu phatabuduna adugumba wari mayam ama nangonda lidana tamdana tawramani ne. Ibema. Aigi nupa mabu phai phate haibado. Angawi nangna di khangba ngamaroi. Adunane imada hangu khangaba. Mana phamanbidagi ngasi phawba. Si yongna leiba phangjaribani. Ima. Nang nanado dadro. Ngarangda lakpi mawsina ngangliba mayamse. Aina nahana nangonda haiba natro. Hayeng nangbu kaisu nungsibiroina. Haujikti tawriasi uredana. Ima. Nachanupigi machinse khara warakpiyo. Ngangba yari matagum ngangliba mayamse. Taba yaba amatasu yaudre. Si hairamduna thoibisu. Makhoigi kada jangkirami. Thariksu ngangduna leihori. Ngasisu Tharik sumangda mabung amadi manamada. Khanaba hauduna ngangli. Pakhang oiringaidana thabak mana amata suningdaba. Mama mapa hanuba hanubi sidagi niraga charaga. Haujikna matu thikibadagi thabak suba chali. Sel tale. Matugi watanaba hotnabada. Machal nupigi wado tabada punsiba amadi thoibi makhoi ani sauningbadi lairadana nukningba ma phawri. Thoibina. Tajo. Kaino maisibu angang machaga chapik wanarisibo. Magidine asingangtani. Imungsida mi matana wangang bayar. Mani hekta khumakani. Aduga khanagadoribani. Adu thoibi. Nang akhoi Tharik na ngangbuda warakpul uthamganuko. Tajo. Aibadugumba mi manbrani. Ai kaisu dumna tawrui. Aidi mataba wakhal tarabadi haiduna imana haiba yaba khaktani. Imung asida lairiba mising ase. Asigi matai manaw asina loina sumkhrabani. Loina sumkhrabani. Aibu pokliba ima asisu. Aibuna poktabi amagumna khali. Aduga poktaba macha sibuna apokpa machadagi hele. Henga. Nana ngangidu kaino. Ha. Nana ngangidu kaino ba. Nangna asuk amana bu phatraba sibu karigino. Hekta buka pokpa poktaba. Adumana ngangidu bu karigino. Ha. Chumbu chumdra. Hayeng imasina khara soladi na daina naw changdana tanthorakani ne. Haujisu mapangal se khara kalibanina. Thabak sizinaba yananaba nungsiba sariba natro. Punsiba. Handaki Tharikki wata asita singna sauraklamni. Maduna mahak changsalakduna Tharikku phuraklamni. Makhondu tabada imungdagi thoibisu chenthorei. Kaino makhoida chaw. Adumaina tawbinu se. Se. Amta thadoba se. Masigi angangse. Wangang sangang yamna hele. Aina mabu Ichalni khanbagi nong mata ngangningba ngangba hainingba haibada kaisu haidabani. Adubu nang kayamna hele. Tharik kaisu khomlakte kaptuna lai. Aduga matam chuppada imungsigi amadi ima akhoinigi marisibu nangna thadanaba honaribase karigino. Hai. Ichasa kaidonaragini noiba. Ima ngasi phawbada apokpi imagi masak amadi minungsi khangjahodraba aina. Imabu Imagi minungsi amadi imabu aini hek pokpibane haina aduma khanjabani. Adubu ima Tharikki ngasigi wangang asidi ayam pende. Imagi Tharik aigidi nabungsu nangsu aigi ibuk thoki icha ngakani. Karigino nangna asukam nabuk phatjibasibo. Ha. Nangse yumsida nabung amadi napagi minungsina. Ngasi phawba leiba phangjaribani haibasi nang karigi khangde. Ha. Matam khudingmakta imana nangbu aduma thakpa natra. Adubu nang laude. Nangbu icha oina phangjabase aigi khwaidagi laibak thibani. Ai ngasidagi yumasida lairo. Nakhoina apamba mawongda nungaina hinghawro. Thariktu haujiktada mamitagi mapi taraklami. Mahak wakhalsu tarakpagumna tawraklami. Ima nachalanjari.
Ima, nachabumta ngakpi. Kaigi imana yumse thadokduna chatluni. Puk phattabi. Isagida khan. Nachawoina yumse thadokduna chachakige ima. Thare. Karigi chatoino. Nangna wakhal tarakpa. Madune aikhoi pumbana ngairibase. Adugane nangi tachawna thabak suba chatlibada. Nangi luhongbagi sel mayam ama tungsinna thamlibane. Aikhoina nangbu yamna nungsi. Aduna nang wakhal taroko. Tachaw, inama. Ai tachaw amadi inamagdi mafamda yam lankri. Hek hawbudagi aina tachaw aigi yeknaba amagumna khaluri. Adubu ngasidi nachalibungi asengba pukchilbu khangjari. Tose kawkon. Aikhoi puna ngasidagi nungsi chanana lairadamni. Nang wakhal taroko. Tachawna nangonda laknabado nang sawni. Asumna namit asidagi thari wakhal taraktuna. Mabung manama mama mapaga khatnadana nungaina pankirame.